Manipur gi irang asi loishinnaba numit 15 gi manungda lakkani haina meeyam da thajaba piramlaga tuminna leishilluraba matung ngarang vote khomba oina lamdam asida laklamba Union Home Minister Amit Shah gi Thouong ase Angakpa Phaoi Haina Singjamei Keithel gi Secretary Kangjam Minabai na Pendaba Phongdorakli Rural Media Council WMC gi meeting makhada ST status for media the only way forward Haiba banner makhada ngasi Singjamei Keithel da sangsim ki khongjang amada wafam asi mahangna phongdokibane housing Manipur da oirakli balenga ki phibam asi yenglaga mitai maitai furup asi schedule tribe list ta chanba natana furup asi kanjanaba atopa pambai amata leite haina su mahangna makhata na phongdoki Amit Shah na mi numit 10 manung ngai matung da mula ke lakhide ngara amula effort khomba vote ki da matta di matam kai thopanga mi chongnari ba lan chi da matta di ma sekelem matam kai tho khoi Manipur da lakhi banate loina na ai khoi na hauji ji ai khoi ki kanjana wo pai di hauji ji pai ba ai khoi ki kai khomijari ba oja biren amdi char biren de khoi na haijari madudi STT list da khoi chalam biu ai khoi ki akoi hauji ji haijari ba ai khoi khaktai nate praja ai khoi ki khaktai te hauji ji pai ba sarkar sing ji macha ma su yauri ba STT list chan ba ba se ai khoi ki apa bani hauji thada leiba recommission ani leiba di su thaju thabiro khoi ki MP election ki mamang da ai khoi ki hauji ji songnai ba lan che matam karam ka tu loiga da bno ha ba to songna ba di lan di ne me han ne mi ba lan che karawa de ne mano banglo de ne ma me ai khoi ki chingya tam ya de isa charai hen leiba ai khoi ki chumam no khang da na no ma ki chara ta la ko hinja ba khoi de adu ki matik chai theng phange